Hello everyone, welcome to my channel. Ngasi akhona khangminadoise paisa painabagi ko ina khunabagi technique haitare ko Japanese art of saving money ko kakeibo method ana hujikan yamna mayamna hainerise si akhoi ina khunaba hajarasu saving tawbagi technique ni ko mase huji ke oina su 2021 gi top 10 richest country gi list ta Japan se third subada lairibani aduna Japan dagi akhona sigi kakeibo method sida mogi saving tawbase moi kamain tawge habdo khitang khangminase yamna sandoagadi hajarroige masigi basic kamain tawge habase si khitang khangminase ko akhona sigi kakeibo method sibu knowledge ina lawsanabada changba polam haitare ko changba se kai change haitare di somnatangi notebook amaga pen pencil amaga ko akhona isallaga masibu khanghoba si khatani ko masibu khangnabagi damakta technology accessories kaimta changba nateba masigi makha tarakpada khwaidigi maru oiba ko changdaba yadaba pot hairagadi akhona wakhalon jida ko masi akhona tawdaba yade masi aina tawba ngamgani na habdi wakhalon ama laibase asini ko khwaidigi changi sidi okay adudi khwai han bada kakeibo method sina khoida ta ibasidi question oina isada hangjauna hairi ko isane isada hangjagadaba question khara hairi basida ahanba question asidi can I afford it habisini ko habdi akhona laigedoriba pot ko item se aina laiba ngamabra habise madugi laigedoriba items tugi pot tugi paisa sale puthokpa ngamabra habise si isana isada hangjagadabane ba khwai han basida adagi masigi pot sima laina hotnabada aina loan gumba malobagi mathau tabra habise kaigino da khona yum gumba property gumba adagi car gumba malairakpa kandadi loan gumba ga lawdra adagi masi maknatrasu khona pot macha laiba kandasu EMI ga tawraga laiba adugumba su laidana and sigi mathangi question sina do I really need this item habise isana isada hangjagadamni ko masigi pot se masigi item se ayuji changdaba yadraba habdi ay hujik sijana da yadraba pot la habise kaigino habida akhona anamba matamda kaidawge da pot ama lainingba se habdi akhoi need laita darso akhona hujik sijana gadaba nattaba darso ko akhoi imanaba binaga laiba khungukka laiba uraga aisu lainingba polakpa gumba ko smain tawbusu laidana habdi nangna sijana dawba laita darso na lainingba polakpa adugi matangduda nangna nasada hangjagadabne ba sigi question se habdi nangna laigedoriba pot se nang huji sijana da yadraba changdaba yadraba pot la habise adigi ahum suba question sina can I live without this habise sina sada hangjagadabne habdi masi yaudrodi aise hingba ngamaroidabra habise sigi matang sidadi siba hingbagi bo matang yoksala abani ko habdi masigi pot se laidradi aise hingba ngamaroidabra habise si isana isada hangjau habane ba ko aduga sigi matang sida ngasagi laigedoriba pot se masi yamna necessary oiba oitardi dum laibiu kaisu kaide aduga kaigumba sigi ngahaki apamba oiraga ko unnecessary da paisa waste tawgadaba oitardi madugi poto khandaraga ko khoina sumaina question je hangjaraga hana cure ta hona ba hairi ni ko haina ba leibani madudi save tawa paisa se khoina tungjan ba paisa se akhona earn tawa paisa gumbane na khoina talakpa paisa gumbane na haina ba leibani ko aduna khoina hisagi paisa do khoina checkson ja hogadabne ba khoina waste tawthoktri kanda aduga mathangi next question mari suba question di will I actually use this habse isana isada hangjagadabni habdi masi aina season nagadori bra habse ko sigi example haragadi akhona samna harabada akhona wakhan khanda hawdabida thaba ama tawbase si tawbiganu haibagumani ko samna harabada example oina haragadi akhona gym gumba ma chatke na khalaga hadi hana paisa thijalura kanda gym gidi kadawge hana paisa thira matungda nangi month amagi oiro ko sumaina paisa hana thijalidana adu kadawge da aina hana fitness ki ko habdi aina hana kaisu tawamdabida hadi aina si ma tawge na khandabida paisa hana thijalida di kadawge hafta phana buk chatpa ngamde natra adu sumaina thoktana ba habdi masi aina sijannagadori brasi aina sijanaba ngamadra habise si hana nana khandajagadabne ba aduga mathangi next question manga subasina do I have space for this habise isana isa thanda hangjagadabni masigi question sidi adomna achawba pot ama leiba kanda samna hada furniture gumba gari achawba gumba gari gumba leiba kanda hangadaba question ni ko habdi aina leidoriba pot se masigi thambambu leirabrane habise habidi akhoina gari achawba ma leisalure na khalasine yumda thambam leitaba garage leitaba oitardi kaidawni sorokta thamdra adu sigumbase hana yengadabane ba habdi khogi adu oitardi khogi priority khwadi wangi se kaino hadi khogi yumse hena priority wangi ne ba habdi khogi sumang leitriba gari khamam leitriba garage leitriba do aduna hena priority wangi bane ba gari leiba du deidi adigi next question a khwaidigi last question isana isada hangjagadabdi how will I feel after buying this habise
ꯑꯩꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯀꯩꯗꯧꯒꯦꯗ ꯄꯣꯠꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗꯀꯣ ꯍꯞꯇꯥ ꯐꯥꯅ ꯑꯉꯥꯡ ꯃꯆꯥꯅ ꯀꯩꯗꯧꯒꯦꯗ ꯁꯥꯟꯅꯄꯣꯠ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ ꯐꯥꯅ ꯄꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯇꯣꯞꯄ ꯁꯥꯟꯅꯄꯣꯠ ꯑꯃꯨꯛ ꯄꯥꯝꯃꯛꯑꯦ ꯍꯥꯟꯅꯩ ꯁꯥꯟꯅꯄꯣꯠꯇꯣ ꯍꯨꯟꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯒꯗꯕꯅꯦꯕ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯔꯒ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯅ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯁꯦ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯉꯥꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯒꯨꯝꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯧꯅꯗ꯭ꯔꯦꯗꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟ ꯄꯩꯁꯥ ꯋꯦꯁ ꯇꯧꯔꯤꯁꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯩꯊꯣꯛꯄ ꯁꯤꯒꯨꯝꯕꯗ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯋꯦꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯅ ꯂꯩꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯕꯤꯍꯧ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯑꯟꯅꯦꯁꯦꯁꯔꯤꯗ ꯄꯩꯁꯥ ꯋꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯕꯣꯏ ꯑꯃꯒ ꯀꯣꯂꯣꯝ ꯑꯃꯒ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯂꯧꯁꯤꯟꯅꯕꯒꯤ ꯆꯪꯒꯅꯤꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯗꯣꯝꯅ ꯏꯊꯣꯛꯄꯤꯔꯒ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯥꯏꯇꯦꯝꯁ ꯑꯗꯒꯤ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕꯁꯤꯡꯗꯣ ꯑꯗꯣꯝꯅ ꯏꯊꯣꯛꯄꯤꯔꯒ ꯐꯖꯅꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁꯦꯚꯤꯡ ꯇꯧꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯔꯟ ꯇꯧꯕ ꯄꯩꯁꯥꯒꯨꯝꯕꯅꯦꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯚ ꯇꯧꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯒꯨꯝꯕꯅꯦꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯚꯤꯡ ꯇꯧ ꯇꯥꯔꯗꯤ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯚꯤꯡ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯁꯦ ꯋꯦꯁ ꯇꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯁꯤ ꯏꯁꯥꯅ ꯏꯁꯥꯗ ꯍꯥꯟꯅ ꯍꯪꯖꯕ Thank you so much for watching. Video sibu pambiragadi like tawbiramo amasung channel sibu subscribe tawbiramo matungdasu knowledge ka related oiba video dum semjarake aduna subscribe tawbiramo channel sibu